Dhanamanjuri University DMU gi authority na matam chana exam pangthokpagi mahuta maheiroi singi apambagi onna tainabada Namphu-da examination pangthoknaba hotnare haibagi wahouda University asigi administrative block mamangda khoisaunaraba maheiroi singna furniture sing mai thaduna khongjang changsinkhre khoisaunaraba maheiroi singna changsinkhre khongjang aduda saruk yakibi University asigi education department ki class representative laimyum Shelly Sharmana paumi singda phongdokibada examination pangthoknabagi matangda DMU gi authority amadi maheiroi singi marakta kayarak khanna yasinaba puraknaba hotnakiba laikhre adubo maheiroi singi apambagi onna tainabada authority na Namphu-da examination pangthoknaba hotnarakba asimak laibak thibani mamang chahi gi December da pangthokadaba third semester gi examination su housing fawba pangthoktana lakpana DMU gi maheiroi singi maraibak tammang ngamdaba phibam amada leidibani mahakna makha tarduna authority na examination pangthoknaba Academic Council ki mifam pangthoktuna khongthang paikhatlakpani hairiba wafam asimak University asigi dean masamuk fawba knowledge leiramde matam thintadana pangthokadoriba examination asi pangthokpa tarabadi chap manaba examination mota madya pangthokadabani masinatana khara amana online da aduga khara amana offline da examination pangthokpa ki thawong asidi maheiroi singna yaba ngamloi masigidamak maheiroi singna University asigi administrative block the authority ga wari saba lakpada mapu pandabagum leirambadagi khoisaunaraba maheiroi singna khongjang changsilakpani haiki DMU na mamangi exam gi notice thoklak tikandagi hauna union gi maikaidagi authority ga phaminara kanda exam gi mode amasung exam tawbagi system asa yananaba negotiation tawnangai gi table hanjan na haizaraga lai adumak post adugumba satra gi wakat mayam do amatta tabidabida authority na apamba mawongda moina lepakpa mawongda exam se Namphu sasanda tawshinabagi mawong ama urakpa adudugi su mathakta notice thokla aba matangda jo hanjan na yaningdaba asoiba tawbigano na haizaba kaya se na thaira kanda moina lepa warep na arebane haiba matagum Namphu sasanda satra gi mathakta Namphu sasan chathana bahotna baje asigi mayoktani exam ase matam siga chana ba situation asiga chana ba mawongda chapmana ba mawongda displace amasung akoi hojik lairiba sida kara iba satra sing asigi chapmana ba mawongda exam se pangthok piyo aduga namjinduna thamlaklaba December 2023 da tawgadaba exam se hojupam tawbidaba ase athuba matamda exam solution biduna akoi mathangi semester kara kanda chahi mangda ba sidagi akoi gi punchi se kanbiyo haibasin